Lingjel Mannaba Ngamdriba asi Mareibak Nungsiba Watpadagini haina Lamlai AC gi MLA Kh Ibomcha na phongdokkhre wafam asingarang Lamlai AC gi Nongren mamang lekaida Agriculture Department na nauna saba agro market set sangabagi thoramda mahangna phongdokhibani thoram aduga mari leinana MLA Kh Ibomcha na hai leibak asi yeknaba kayana plandarakle hairabadi masa masagi interest thadoknaraga amata oina lepminnaduna yeknaba maithiba pinaba hotnaminaba haibasi Mareibak nungshiba khudingmakna lawgadaba thodangni Mareibak na aruba tanfamda leirabasu masagi political party gi soiba yade leibak ki wa khangde haina leiba miyoi kaya aikhogi irakta leiri BJP na tawrabadi yettaba yade haiduna Congress na matam pumbada leiriba asi laibak thibani hojik oiriba phibam asida khatnaba hofam thibagi mahutta matau karamna nungshi chanaba purakkadabge haiba asida pumnamak kok chungsing minasi haina mahakna makha takhi thoram aduda telau chana saijang ZP gi member amom jamini nongren chingnung kok GP gi pradhan M Bilasini na chingbana sarukya khi Kokona eherdi ai apam da se toy thalo kanda kunya amato ine ne bukanda hinna gadawne aduga inna basu si mai ti pi gurga koi ire ba kan gadawni jati kan gadawne ado akoi ine madugi wakulu yamna wabi haibada haibada duwe na kami haidani ni anu ai party anu ai apamba adu ne hena lebaki haibada dagi duna lawrkanda akoi si Lingjel Mannaba masoi daba adu ba tawriba singse ai koi lebak nsi warbanani aila eregasu minister mo eregasu MLA mo eregasu मतलब विजिट चेंजरी में कि मन सुधर दी कोई मोहित पुल्ला कांदा कोई ये बात कर दिया है वो पुल्लों को आप तक हम बदल दे अब थंबंगम दे कोई ये आई नहीं कांग्रेस का लेकिन ना मोहित बीजेपी की इसलिए तो एक ये दुनिया थी कहे वो मोहित वापस उनसे आप नहीं गाय ना रहे कोई